खुरुमजरे टाइम्स ऑफ मणिपुर अवर्ली न्यूज़ पदेंग ताबीरबसिंगबो हेनरिताना तराम नोकचरे हौजिक फाउबगी मरु ओइबा पाउसिंग मियामदा पिजरे ngarang numidang pung tara makhairom tarakpa aduwaida kakwa asem lekai leiba janems ki director professor laishom deben gi thongalda sakhangdaba singna nongmai round kaya kapsulamle laibak phabadagi asokapan misimina makti yahodre haire thaudok asigi matangda janems ki director professor laishom deben na tom tv da phongdorakpagi matung inna ngarang numidang pung tara makhairom tarakpa aduwaida angauba machugi maruti alto car tongduna lakpa masaklotpa mioi kharana महाकी युंगी थोंगादा नोंगमई राउंड तरामा थोइरों कापसिलमलगा मफम मदु थादोकलगा खोंगलै थुना चेनखिबनी हाइरे लमदम असिगी हौजिक ओइरिबा तंगदु लैतादबा फिबम अमदे मी कुंगना ताबा मफमदा नोंगमई कापसिनदुना अकी अखंग पीबगी थबा असे अमनबु ओइरो तौबिदबना फै मरमदि लैबाकी हौजिक ओइरिबा फिबम असी येंगलगा आइखोय अमत ओइना पोंसिनदुना लैबा मतमने मसिदा खाइबों मचे पकाई तानबा तौबिगनो मदुगी महूत अपाम पामदा पुमनमक वारी निंगथिना सानदुना वारोइशन पुरकनबा होनमिनसे अकी अखंग पीरगा वारोइशन पुरकपा यारोय हौजिक थोबा लेबाकी इरांग असिना मरम ओइरगा रिलीफ कैंपता चंगजफम लौदुना लैरिबा इचन इनाउसिंगिदमक अंगंबा मतेंग कया अमसु पांगदुना लाक्लिबने मसिदा लनाई काननबा नत्रगा पॉलिटिकल ओइबा एंगल अमत यावबा लैते मरम अदुना मतुंगदा असिगुम्बा अकी अखंग पीबगी थबक असी तौबिगनु हाइना महाकना तोम टीवी खुथांगदा अपील तौरक्ले सिगुम्बा थबकसी मसिदबो ओइरो नत्रगा तोमफमदबो ओइरो तौबिगनु जे अखोय पुन्ना यूनाइटेड ओइना लेमिनाबा मतमनी सेदा अपाम पामददो करिनो मोइना पामबा सिनते हाइबदु खनरगा लोइनमक सॉल्व तौबो याबा पोनी अरो मसेदा आई इसामकी ओइनदी हुजिक सेदा politically natraga isagi khudong sananaba ai thabak tawbam ta leijade karumba aigi iral leiragadi aigi iral du sini haidana mayamna direct haibiyo physically aduga sumaina akoigi laikai da ade imung manungda adege society da crime ba thabak simadi tawbiganu था असिगी तांग मंगागी अयुक पुंग मापन तारकपा अदुवाइदा लमसांग फुमलौ लंबी अखाम अवांग लैकाइदगी अविनाश माइबम अमदे निंगथौजम एंथोनी कौबा चाही नौरिबा नहा अने सेकमाइदा मीटिंग अमा यावगनी हाइना चटखरगा ngasi फाउबा थीबा खंगदना लैरखिबा असिगा मरी लैनना ngarang नुमिदांग वाइरम सनापति पुलिस ना थौदोक असिदा चेनरंगनी हाइना चिंगनबा कुकी लालौलुप अमगी केडर अहुम डिटेन तौदुना वाहंग पाहुंग चथबा हौख्रे हाइना थाजबा याबा पाउ गिलिखुन अमना हाइरे प्रेस न फंगबा पावरसिना मखाताना हाई लालहौलुप अमगी केडर अहुम अदो कांगपोकपी डिस्ट्रिक्ट हेडक्वार्टर्स मनाक्तगे सनापति पुलिस अमसुंग कांगपोकपी पुलिस न डिटेन तौरबा मतुंगदा सनापति डिस्ट्रिक्ट पुलिस हेडक्वार्टर्स द पुरक्तुना वाहंग पाहुंग चथखरे हाइरे नाकल अमरोमदा अविनाश माइबाब अमदे निंगथौजम एंथोनी थीबा खंगदना लैरिबा असिदा सुदा लैरिबा कुकी लालहौलुप केएनएफ अमदे केआरए यूनिफिकेशन का हिरम अमतदा मरी लैनदे KNF अमदी KRA यूनिफिकेशन दा टारगेट तौदुना मिंगचत थिहनबा होनरिबा से युमफम यावदबनी हाइना KNF की इंफॉर्मेशन एंड पब्लिसिटी सेक्रेटरी LA स्टेफेन अमदी KRA यूनिफिकेशन की इंफॉर्मेशन एंड पब्लिसिटी सेक्रेटरी अल्बर्ट न खुदेक पीदुना थादोरकपा चोलमना हाइरे ngarang amadi ngasigi lonaba ahinda irilbong police station na konba kairau bitra kharau laukonda phau yainaba thamba sangam anigi phaubai sakhangdaba singna tumna mai tharam le haire press na fangba pawamagi matuk inda sakhangdaba singna mai thadok piram laba phaubai sing ado kairau bitra makhalaikai dagi ningthaujam dinesh chahi nifu humdoi apokpa laikhidraba and ibofisa kauba laumi amagine ngarang ahing mai chakraba phaubai adu chaurakna lupa lakh amarongi senpham oigani haire hiramasigi matangda irilbong police station da complaint amasu tawkhre haida pawasina makha tari
ꯂꯝꯁꯥꯡꯒꯤ ꯑꯁꯤꯒꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨ ꯅꯥꯒꯥꯁꯤꯡꯕꯨ ꯏꯔꯥꯡ ꯑꯁꯤꯗ ꯄꯨꯁꯤꯟꯅꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯟꯅꯗꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯈꯪꯍꯜꯂꯛꯂꯤ꯫ NPO ꯁꯦꯅꯥꯄꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ NPOꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯁꯤ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯟꯅꯕ ꯁꯤꯟꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯤꯆꯪ ꯆꯪꯗꯅ ꯆꯝꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯥꯏꯕ ꯍꯣꯍꯣ ꯑꯃꯁꯨꯡ NPOꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯒꯤ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 2ꯗ ꯌꯥꯎꯈꯤꯕ ꯋꯥꯐꯝ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇꯗ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ NPOꯅ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯗ ꯂꯣꯖꯤꯁꯇꯤꯛ ꯁꯄꯣꯔꯠ ꯄꯤꯒꯅꯤ꯫ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯎꯪꯈꯠꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯅꯕ ꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯤꯆꯪ ꯆꯪꯗꯅ ꯆꯝꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯁꯤ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯟꯅꯕ ꯁꯤꯟꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟ AIFFꯅ ꯁꯤꯟꯗꯨꯅ ꯒꯨꯖꯔꯥꯠꯀꯤ ꯕꯥꯗꯣꯗꯔꯥꯗ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯆꯠꯊꯒꯗꯧꯔꯤꯕ I-League 3rd ꯗꯤꯕꯤꯖꯟꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯂꯥꯁꯥ FC ꯀꯩꯅꯧꯒꯤ ꯇꯤꯝ ꯉꯔꯥꯡ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯂꯒ 2nd ꯗꯤꯕꯤꯖꯟꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕ ꯂꯝꯊꯥꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁꯥ FC ꯀꯩꯅꯧꯒꯤ ꯍꯣꯝ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯑꯣꯏꯅꯥꯝ ACꯒꯤ ꯍꯥꯟꯅꯒꯤ MLA ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥꯀꯤꯁꯣꯔ, DSA ꯕꯤꯁꯅꯨꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L Naba, ꯁꯦꯀ꯭ꯔꯦꯇꯔꯤ N Mangi ꯑꯃꯗꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ K Deepak, O Subhash Chandra ꯑꯃꯗꯤ TH Dhanachandra ꯌꯥꯎꯅ ꯀꯩꯅꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ L ꯔꯦꯕꯇꯤ ꯂꯩꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯝꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯗ ꯁꯛ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯕꯥꯗꯣꯗꯔꯥꯗ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ I-League 3rd ꯗꯤꯕꯤꯖꯟꯗ ꯁꯔꯨꯛ ꯌꯥꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯂꯥꯁꯥ FC ꯀꯩꯅꯧ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ KIYCꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯔꯒ ꯁꯣꯏꯗꯅ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯁꯤꯒꯤꯗꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯥꯟꯅꯕꯤꯌꯨ꯫ 3rd ꯗꯤꯕꯤꯖꯟ ꯑꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯇꯨꯅ 2nd ꯗꯤꯕꯤꯖꯟꯗ ꯁꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯔꯂꯤ ꯅ꯭ꯌꯨꯁ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫